Akashbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Nari Sakti Bandhan Adhiniyam semdoknaba pandamda numit humni chathagadaba sangsatki akhanaba mifam ngasidagi hokre. Ing kumja lising ani kuntareki mikok thibagi ahanba tangkaki house listing amasung housing census ngasidagi hokre. Nongchu Bengal gi ahanba amasung Tamil Nadu gi Vidhan Sabha gi vote thadanagadaba matam naksilakpaga loinana vote khombagi thabak kankhatle amasung Israel na kha thangba Lebanonda military operation hengalakpadagi Nongchup Asia da nongna ungkhatnabagi phibam amuk lakle. Nari Sakti Bandhan Adhiniyam Sendoknaba Pandamda Numit Humni Chathagadaba Sangsatki Akhanaba Mifam Ngasidagi hokre. Mifam lakliba thangja numit phawba chathagani. Mifam asida Nari Sakti Bandhan Adhiniyam gi Constitutional Amendment da ahenba mieng thangani. Sarkarna Nari Sakti Bandhan Adhiniyam chatnahanabagi damak Amendment Bill ahum puthokani. Masi ing kumja lising ani kulhumdoida pass tawduna Lok Sabha amasung Raja Vidhan Sabha da nupi singi phamjada kunthra humdoi khaktuna thamnaba prastap tawri. Bill ahum adudi the Constitution 131st Amendment Bill lising ani kuntaru, the Union Territories Laws Amendment Bill lising ani kuntaruk amasung the Delimitation Bill lising ani kuntaruk ni. The Constitution Amendment Bill na Bharat Sangbidan makhatana semdoknaba prastap tawri. Aduga Union Territories Laws Amendment Bill na the Government of Union Territories Act lising amaga samapan humdoi, the Government of National Capital Territory of Delhi Act lising amaga samapan marfudara mathoi amasung the Jammu and Kashmir Reorganization Act lising amaga samapan lising aniga taramapal semdoknaba prastap tawri. Delimitation Bill na Raja amasung Union Territories ki semdok semjin tawba yahan bagi damaktani. Parliamentary Affairs Mantri Kiren Rijiju na hai Women Reservation Bill asi thong chap manaba amadi Raja sing jati kanglup sing amasung dharma pumnamaki thajaba sing adu masina chap chana piba ngangani. Mang hai bill asi pass tongnaba honabada dol khudingmangna mateng panglakani khali. Pradhan Mantri Narendra Modi na hai sangsat ki akhanaba mifam ama ngasidagi horiba asina leibak asina nupida sakti pibagi etihasik oiba khongthang ama thangjinba hore. Social media da thagatpa post amada Sri Modi na hai leibak asigi mama oibising amadi ise isel singbu ikai khumnaba haibasi jati asibu ikai khumnabani maram aduna leibak asina asigumba wakhalon asida manglomda changsilli. Ing kumja lising ani kuntaret ki mikok thibagi ahanba tangkaki house listing amasung housing census ILO ngasidagi hore. Khongthang asi Andaman amasung Nicobar ithat yauna Raja amadi Union Territory sing konsingani. Kendra gi Griha Mantralyan hai thaurang asi Andaman amasung Nicobar ithat Goa, Karnataka, Lakshadweep, Mizoram, Odisha amasung Sikkim ga loinana New Delhi Municipal Corporation amadi Delhi Cantonment Board ki mafam singda ngasi pangthokani. Yungkok thibagi thabak asi numit kunthani supna mathang thagi 15 phawba pangthokani. Masida train tawraba enumerator sing yumthong changduna data khongatkani. Mantralyan hai ahanbu oina siginnagadawriba self enumeration facility asigi khothangda yumthong lakh 12 henbana online gi khothangda makhoigi akoppa marol sing pikhalaki. Trong lawbi gi thokdokpu yaningdaba phongdokpaga loinana achumba wayil phangalu haina taksinduna ngasi Imphal East Jilagi Dolai Thaibidagi lamlong phawba leiba tongan-tonganba club amadi lupchingna sinduna wakat mifam chathari. Kokomigi mieng makhada tongan-tonganba lupching amadi lekai maira paibi singa punduna ngasigi wakat mifam adu chathabani. Raja sigi tampak amadi singa tainaba mafam singda Central Security Force singi mahutta State Force singna mahut sinnaba hotnaragani haina Gृह Mantri Govindas Konthojana phongdokiba wafam adu Kokijo Council gi maikeidagi yaningdaba phongdorakli. Lup asina thadorakpa cherol amada hai ing kumja lising ani kulumdoi gi May 3 dagi thorakhiba irang State Security Force na ningthina laksinba ngamkhide adubu Central Security Force na Raja sida tangdu leitaba puraknaba honabada achoba thodang lawduna lakli makhoibu lokthokiba haibasi nauna irang thoknaba sinbagi pangkhak oigani maram aduna haujik leiriba security gi phibam asi adumak thambiu masina Raja sida michang mikhai naidana thabak tawba amadi tangdu leitaba purakpada mateng pangani hairi.
National Highway Kuntra Taret Imphal Jiribam da Nomada Tangai Padana Sangwa Polam Sing Puba Gari Kunipan Ngasi Ayuk Security gi akan bak ngakshal Taurangalona Imphal Tamna Thorakre. Aikogi Jiribam Paumi Ngaten Bisochin Hai Gari Sing Adugi Manung da LPG Taru Petrol Ama Amasung Diesel Ani Yauri. Nationalist Collective Manipur NCM na Sinduna Ngasi I Dan Tobagi Tauramama Pangthokli. Miyoi amana I dan tobana miyoi ahongi punsi kanba ngami haiba wakalon asida lup asigi oiba ahanba I dan tobagi kem adu Jaral Nehru Institute of Medical Sciences Jenims ka khusam naduna Institute asigi blood bank ka pangthokpani tabiriba pawase akasbani Imphal dagini. Nokso Bengal gi ahan ba tangkak ki bot tha sigi kulumdoi da thadhanaragani tangkak asida Vidhan Sabha Kendra Chama Yankainite da bot thadhanagani tangkak asida maru ena lamba tongnagadoriba dol singdi Trinamool Congress amasung BJP ni dol ani asigi star campaigner singna makhoi gi mirek ki damak ngamjabi thadana bot khomnari Mikhal gi campaign asida BJP na North Bengal da leiba sa bagan singda thabak tawriba karmi singi yai pathaurang da henam yeng sangli BJP Lusingba Amit Shah na North Bengal da IIT, IIM, AIMS, Cancer Hospital, Sports University amasung Tribal University na singba sagani haibagi thajaba piki. Trinamool Congress Lusingba Mamata Banerjee na mahaki dol na miyang yaipana ba paikal iba thabak thoram sing makhata na sathaki gani amadi BJP na Bengal bo khaidok na bo hotnari haina maral siki. Congress Lusingba Rahul Gandhi na Malda da pangthokpa Mikhal gi releasing da wa ngangki. Nongsup Bengal gi lemhoriba seat Samani Puni Toiki Bhotna Ani Suba Tangkakta April Kumapanda Thadhanagani. Seat Chani Kuntra Mari Leba Tamil Nadu Vidhan Sabha Mikhal Tangkak Amakhakta da Tha Asigi Kulumda da Thadhanagani Mikhal Asigi Damak Bot Khombagi Thabak Pandon Lomle. Pradhan Mantri Narendra Modi Nangarang Nagar Koil da Pangthokpa Miyamgi Mitin Singda Saruk Yaki DMK amasung AI ADMK gi Luching Basing nasu makhoi gi mirep singi damak ngamjabi thadana bot khomli tha sigi kulumda da bot thadana gadoriba nongso Bengal gi ahan ba tangkak amasung Tamil Nadu gi oina bot khombagi matam lakliba leba popo numitta loiragani Assam Kerala Puducherry Tamil Nadu amasung nongso Bengal gi bot maching me marida thigani America na Iran gi hithangpham sing thingjin bagi thabak kankhalakpa amadi Israel na kha thangba Lebanon da military operation hengalakpa dagi nongchup Asia da nongna ungkhatna bagi phibam amuk lakle US Central Command gi paw matung ina haukiba pung 9 asida Iran gi ising tamna kanagumba jahaz amata US lanmina salan kide jahaz mapan mamai leiduna Iran gi ising saruklomda amu halan ki marak asida Israel na kha thangba Lebanon da nongthak dagi air strike Tathaba leptri Israel force ki paw matung ina pung kun mari gi manungda Hezbollah gi mafam chani hena landaki Pradhan Mantri Narendra Modi numit ini gi siking khongchata tha asigi kuntareta raijadu da chatkani Shri Modi na mahaki numit ini gi khongchat manungda Lok Bhavan amasung Paljor Stadium da pangthokpa thauramda saruk yagani Pradhan Mantri na Sikkim de Thunglabaga living helipad ki Lok Bhavan phauba road show pangthokani tungda Pradhan Mantri na tha asigi kunipanda Paljor Stadium da Sikkim na mapung phaba raija okibagi sahi yankai surakpagi sahi ama supna pangthokpa thauram loisinbada saruk yagani IPL cricket ta ngasi Mumbai gi Wankhede Stadium da Mumbai Indians ka Punjab Kings ka numidang pung 8 makhai da sanagani ngarang Bengaluru da sanakiba match amada Royal Challengers Bengaluru na Lucknow Super Giants bu wicket 5 da thoiki aroibada maruiba paw amo Nari Shakti Bandhan Adhiniyam Chemdoknaba Pandamda Numit Humni Chathagadaba Sangsat ki akhanaba mipam ngasida ki hokre Ingkomja lising ani kuntarit ki mikok thibagi ahanba tangka ki house listing amasung housing census ngasida ki hokre Nongso Bengal gi ahanba amasung Tamil Nadu gi Vidhan Sabha gi bot thadanagadaba matam naksilakbaga loinana bot khombagi thabak kankhatle amasung Israel na kha thangba Lebanon na military operation hengalakpadagi nongsup Asia da nauna ungkhatnabagi phibam amuk lakle paw loijare